Israel na Yemen gi Sana airport strike Toukhre Houthi Singna Gaza gi Damak Makha Tana Mateng PANGGANI HAINA WASAKKHRE Israel na Yemen gi Sana international airport ngarang air strike Toukhre masina Yemenia airway na operate tauba aroiba civilian aircraft tugai ki attack adu Yemen gi Houthi rebel Singna Israel gi maikeda ballistic missile ani kapsin kiba matungda taurakibani Israel gi defense ministry kazatna haikibada strike sing aduna terrorist infrastructure da target tauki amadi Israel na attack ama hektabu force ka lunena thingnagani haibagi pausel ama piki President Benjamin Netanyahu na Iran na Houthi singbu sagali amasung regional aggression da mai thadokpagi damak nungaitaba tauki Houthi gi luchingba Abdul Malik Al Houthi na strike sing adubu yaningdaba fogdoki amasung masina kangluf asina Gaza da Ladiba Palestine gi miyam da mateng pangbada thingloi haina wasaki airport adu hanadagi amang ata thokraba matungda handak khakta humanitarian amasung Houthi flight singi damak amuk hanna hangdokibani strike asina Yemen gi humanitarian crisis hena fagat hanbagi khudong thiba leire amasung Gaza da hauzik sathariba lanfam singi marakta regional tension hengalakpagi khudong thiba leiri haki